ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯂꯝꯕꯤꯗ ꯃꯤꯌꯥꯝ ꯍꯨꯞꯅ ꯊꯣꯔꯛꯇꯨꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯈꯨꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈ꯭ꯔꯦ कुकी टेरोरिस्टसिंगना मैतैगी खुलसिंगदा ड्रोन बोमिंग चथरक्लबा फावबदा सेंटर अमदी स्टेट लैंगांगना तुमिना लैसिनबगी मायोक्ता यानिंगदबा फोंदोक्तुना कोकोमीना ngasi अयुक पुंग 12 दगी 12 फावबा मणिपुरदा लैरिबा मियामना सरुक यादुना ह्यूमन चेन सेमदुना अपुनबगी खोलाव लाउमिनसी हाइकिबगी मतुंग इना ngasi तंपाकी मफम सिनबा थुंगना लंबीदा मियाम हुबना थोरक्तुना ह्यूमन चेन सेमदुना खोलाव कया लाउदुना खोंजंग चंगसिनख्रे खोंजंग अदुदा स्कूल कॉलेज की महिरुई सिंगसु सरुक याकी खोंजंग अदुदा सरुक याकीब ऑल मणिपुर तमी सिंगमी अपुनबा लुपगी प्रेसिडेंट याम्बेम मोमोना फोंदोखिबदा सेंट्रल लेंगा की तोखाइबा मियेंग मणिपुरदा चथरिबा लान असिदा नाकल अमदा तोंगसिनदुना मिसम प्रजा सिंगदा अवाबा पीबगी थोंग चथरिबा असि यानिंगदे था 13 फारकलबा लान असिगी लोइसिनफम वाफम अमदा फावबा पलक्तबा हाइबसी लाइबक थीबनी अफबा मखलगी खुलाई क्या सिजिनदुना मियामदा लंदारखलिबा असिसु उरबा खंगलबा ngakतनी मसी उना तुमिना लेसिनबा हाइबसी ममा ओइबिसिंगना यानिंगदे हाइकी ममांगदा इहो कया अमा हौख्रे ममा ओइबिसिंगना खांगबा ngaloktabagi तारगदी ममांगदा हौकिबा इहोगसिंगदगी हेना कनबा इहो अमा हौरकलगनी मसी खंगना अथुबदा थबक पाइखरौबा चुंगनी हाइकी ngasiगी खोंजंग असिबु सौगलदुना लेकाई लेकाईगी मया पाइबिसिंग स्कूल कॉलेज महिरोई ओजा याउना तोंगान तोंगानबा लमदा लैबा मियोय कया थोरक्तुना मिसम मियाम ngakpa ngamdaba सेंट्रल फोर्सिंग हानखिगदबनी कुकी मिलिटेंटसिंग लेंगाकना टेरोरिस्ट ओइना लाउथुउ ड्रोन बोमिंग की थवोंग टेरोरिस्ट की थवोंगनी सेंट्रल लेंगाकना मणिपुर मियामदा येंगलिबा मियेंग यानिंगदे अमदी मणिपुर लेंगा की पांगदबा थवोंग यानिंगदे हाइबा कोलाउसिंग लाउखी मखा तारकपा पाउदा लंबी सेमदबगी मायोक्ता हाईवे 102 इम्फाल मोरे लंबी थिंगदुना खोंजंग चंगसिनख्रे हौकिबा लेबापोपा नुमिता सिंजमई अपुनबा नुपीलु अमदी SUO क्लबना नेशनल हाईवे 102 इम्फाल टू मोरे हाईवे लंबी गी सरुक ओइरिबा सिंजमई मयेंग लेकाईगी लंबी असि फिबम यामना फत्रे लंबी असिदा एक्सीडेंट थोक्तुना मिसि मिना क्या मायोकनबा अमदी नोंग ताबा मतमदा इसिंग थुमजिनबना मरम ओइरगा अथुबदा सेमजिनबियु करिगुमा सेमद्रबदी सेप्टेम्बर 3 तगी मतम कक्तना लंबी थिंगबा हौरगनी हाइना SUO क्लब्स की एडवाइजर KSH इबोमचाना फोंदोखिबगी मतुंग इना ngasiदगी लंबी थिंगबा हौख्रे लंबी थिंगबगी खोंजंग असिदा सरुक याखिबी अपुनबा सिंजमई नुपी लुपकी मेंबर ओइरिबा ओक्रम राशिना फोंदोरकपदा लंबी असि सेमजिनबियु हाइदुना गवर्नमेंट अमदी मरी लेनबा सिंगदा सेमबिनबा हाइजरुबदा थवोइबिदबना मरम ओइदुना लंबी असि थिंगबगी खोंजंग असि चंगसिलकबने हाइरि नकल अमरोमदा लंबी थिंगबगी खोंजंग अदु लेंगाक यानाबा अमदगी मतम खरगी ओइना कोमथोकले हाइरि यानाबा असि लेंगाकना थबक ओइना ओंथोरक्तरबदी मखा ताना अकनम खोंजंग चंगसिनखिगनी हाइरि मखा तारकपा पाउदा कुकी टेरोरिस्ट सिंगना ड्रोन बोमिंग चथदुना नुपी अमा हाटखिबगी थौदोक RPI अथुवालेना अकनम मोंगदा कंडेम तौरी कुकी टेरोरिस्ट सिंगना ड्रोन बोमिंग चथदुना नुपी अमा हाटखिबा अमदी अतै अचोक अपन नंगनखिबा थौदोक RPI अथुवालेना अकनम मोंगदा कंडेम तौई थौदोक असि मणिपुरगी वा नतना इंडिया पुंबदा चिंगनबनी हाइना लौगनी हाइना पार्टी असिगी सेंट्रल कमिटी मेंबर विनोद निकालजीना फोंदोक्रे पार्टी असिगी लुचिंगबा अमा ओइरिबा विनोद निकालजीना थादोरकपा वीडियो रिलीज अमदा वाफम असी महागना फोंदोखिबने वीडियो रिलीज अदुदा महागना मखाताना हाइ ड्रोन सिजिनदुना बोम थादबा हाइबा थोंग असी लेबाक अनिगी मरक्ता लान थोकपा मतम खक्तमक्ता सिजिनबा खुलाई मखल अमनी असिगुम्बा खुलाई सिजिनदुना अटैक चथदुना नुपी अमा हाटपा अमदी स्टेट फोर्स याउना मियोय कया असोक अपन नंगनबा असी फुरुप अनिगी इरांगनी हाइबा यारोय चाही अमगा मखाई फाजिलकलबा इरांग असिगी अनोबा मयोन अमा ओइना कुकी टेरोरिस्ट सिंगना चथरकलिबा थोंग असिगी मथक्ता इंडिया लेंगाकना तुमिना लेसिनबा मतम नते मतंग असी योरकलबदी ओपोजिशन रूलिंग हाइबा खाइदोक्तना अमत ओइना चनमिनादुना लान असिना अवाबा पीरिबा यलोमी सिंग कन्नबा होनबा मतम ओइरे RPI अथुवालेगी ओइनासु मिपुंग खुदिंगमक्ता मसा मसागी फंगफम थोकपा हक फंगनबा हाइबा वाखलोंदा थाजबा पार्टी अमा ओइना मणिपुर की इरांग असिदा यलोमी सिंगदा अवाबा तारिबा असि कोखन्नबा चपचाना लेपली हाइना महागना मखाताना फोंदोरकली मखा तारकपा पाउदा ड्रोन बोमिंग अटैक चथरिङै बिष्णुपुर की ट्रोंगलाउबी खुलतमना रॉकेट कापसिलखरे कुकी टेरोरिस्ट सिंगना मैतै खुलतमना चथरकलिबा अकनबा अटैक की मनुंग चन्ना ngasisu बिष्णुपुर डिस्ट्रिक्ट की ट्रोंगलाउबीदा रॉकेट कापसिनदुना अटैक चथरकरे थौदोक असि ngasi अयु अंगनबा पुंग मरी मखाई खरा हेलकपा अदुवाइदा चुराचानपुर डिस्ट्रिक्ट की मनुंग चन्ना लैबा लाइका अमदि मोलछांग सिंथकलोमदगी कुकी टेरोरिस्ट सिंगना बिष्णुपुर डिस्ट्रिक्ट की मनुंग चन्ना लैबा ट्रोंगलाउबीदा फिट 10 रोम सांगबा प्रोजेक्टाइल रॉकेट अमा कापसिलकपदगी युंगी अमांगसंग अमदि थंगनना लैबा मांदप अमगी
ꯖꯤꯡꯒꯅ ꯑꯀꯣꯏꯕ ꯈꯥꯕ ꯐꯛꯂꯥꯡꯒꯤ ꯁꯔꯨꯛ ꯈꯔ ꯐꯀꯥꯏꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯑꯁꯣꯛ ꯑꯄꯟꯗꯤ ꯌꯥꯎꯍꯧꯗ꯭रे ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 4:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯕꯣꯝ 3 ꯀꯥꯞꯁꯤꯜꯂꯛꯈꯤ ꯕꯣꯝ 3 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯤꯗꯤ ꯂꯧꯕꯨꯛꯇ ꯇꯥꯗꯨꯅ ꯄꯣꯈꯥꯏꯈꯤ ꯑꯗꯨꯒ ꯑꯃꯅ ꯌꯨꯝꯂꯛꯇ ꯇꯥꯁꯤꯜꯂꯛꯇꯨꯅ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕꯅꯤ ꯌꯨꯝꯂꯛꯇ ꯇꯥꯁꯤꯜꯂꯛꯈꯤꯕ ꯕꯣꯝ ꯑꯁꯤꯒꯤ ꯃꯆꯦꯠ ꯑꯃꯅ ꯄꯣꯈꯥꯏꯔꯛꯇꯨꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯃꯥꯟꯗꯞꯀꯤ GI ꯁꯤꯠꯅ ꯈꯥꯕ ꯐꯛꯂꯥꯡꯒꯤ ꯁꯔꯨꯛ ꯑꯗꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯈꯤꯕꯅꯤ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯍꯥꯏ ꯀꯦꯅꯦꯜ ꯑꯃꯗꯤ ꯒꯦꯜꯃꯣꯡ ꯈꯨꯜꯗ ꯂꯩꯕ CRPF ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯅꯣꯡꯃꯩ ꯔꯥꯎꯟ ꯀꯌꯥꯃꯔꯨꯝ ꯀꯥꯞꯈꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤꯁꯨ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯁꯤꯜꯂꯛꯈꯤ ꯅꯣꯡꯃꯩ ꯀꯥꯞꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ ꯑꯍꯦꯟꯕ ꯐꯣꯔꯁ ꯆꯪꯁꯤꯟꯈ꯭रे ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕꯒꯤ ꯄꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯃꯣꯏꯔꯥꯡ ACꯒꯤ MLA ꯊꯣꯡꯉꯥꯝ ꯁꯥꯟꯇꯤꯁꯨ ꯍꯛꯊꯦꯡꯅꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈ꯭रे ꯂꯣꯏꯅꯅ ꯍꯥꯏ ꯀꯦꯅꯦꯜꯗ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁꯀꯤ SP KSH ꯔꯕꯤ ꯀꯨꯃꯥꯔ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈ꯭रे ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯑꯍꯦꯟꯕ ꯇꯤꯝꯁꯤꯡꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭रे ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯔꯥꯝꯕꯥꯏꯅ ꯗ꯭ꯔꯒ ꯐꯥꯈ꯭रे ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ ꯑꯅꯤꯅ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯌꯨꯅꯤꯠ ꯀꯃꯥꯟꯗꯔ ꯁꯂꯥꯏ ꯄꯥꯊꯧꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯌꯥꯏꯔꯤꯄꯣꯛ ꯕꯥꯃꯣꯟ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 4ꯒꯤ ꯅꯨꯃꯤꯗꯥꯡꯗ ꯌꯨꯅꯤ 2ꯒ ꯀꯣꯟꯅꯕ ꯃꯐꯝꯁꯤꯡꯗ ꯗ꯭राꯏꯕ ꯆꯠꯊꯕꯗ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯂꯥꯈ 4 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ WY ꯇꯦꯕ꯭ꯂꯦꯠ ꯑꯃꯗꯤ ꯍꯦꯔꯣꯏꯟ नंबर 4 ꯐꯥꯒꯠꯄ ꯉꯝꯈ꯭रे ꯐꯥꯒꯠꯂꯕ ꯄꯣꯠꯂꯝꯁꯤꯡ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭रे ꯆꯠꯊꯈꯤꯕ ꯗ꯭राꯏꯕ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯀ꯭ꯂꯕ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯒ ꯈꯨꯠꯁꯝꯅꯔꯒ ꯃꯌꯥꯏ ꯀꯥꯕ ꯅꯤꯁꯥ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯈꯤꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯠ ꯑꯁꯤꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ ꯃꯣꯏꯔꯥꯡ ꯀꯣꯏꯔꯦꯡꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯃꯉꯥꯅꯤ ꯂꯩꯍꯨꯜꯒꯤ ꯄꯣꯠꯆꯩ ꯁꯦꯝꯗꯨꯅ ꯂꯩꯕ ꯑꯔꯥꯡꯐꯝ ꯑꯣꯏꯕ ꯑꯍꯜ ꯑꯃ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯥꯞꯂꯛꯄ ꯕꯣꯝꯅ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯦꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯃꯆꯪ ꯑꯣꯏꯕ ꯄꯥꯎ ꯑꯃ ꯂꯧꯈꯠꯆꯔꯤ ꯊꯣꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯂꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗ꯭रे ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯂꯥꯜ ꯑꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗ꯭रे ꯂꯥꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯌꯨꯝ ꯃꯀꯩ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯀꯌꯥꯗ ꯆꯪꯖꯐꯝ ꯂꯧꯅꯗꯨꯅ ꯋꯥꯅ ꯂꯩꯅꯔꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯁꯤꯈ꯭रे ꯑꯁꯤꯕ ꯃꯤꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯐꯪꯗꯕꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯪꯒꯣꯡꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯊꯧ ꯃꯉꯝ ꯐꯥꯎꯕ ꯄꯥꯡꯊꯣꯛꯅꯔꯤ ꯑꯁꯨꯛ ꯇꯝꯊꯤꯈ꯭ꯔꯕ ꯂꯥꯟ ꯑꯁꯤ ꯃꯩꯇꯩ ꯗꯤ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯗꯕꯅ ꯑꯃꯗꯤ ꯑꯁꯨꯝꯅ ꯊꯣꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯀꯅꯥꯅꯁꯨ ꯈꯟꯅꯔꯨꯗꯦ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯃꯤꯍꯤꯡ ꯆꯥꯕ ꯁꯔꯝꯆꯠ ꯆꯠꯄ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯗꯨꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯂꯥꯟꯗꯥꯔꯛꯄ ꯍꯧꯔꯛꯈꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯑꯁꯤꯅ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯕꯣꯝ ꯌꯥꯎꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯃꯩꯇꯩꯁꯤꯡꯕꯨ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯩꯇꯩꯒꯤ ꯏꯇꯤꯡ ꯇꯤꯡꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯔꯨꯕꯅ ꯃꯈꯣꯏꯒ ꯃꯥꯌꯣꯛꯅꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇꯕꯅ ꯂꯥꯟꯖꯦꯟꯅꯔꯛꯈꯤ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯇꯨꯡ ꯃꯩꯇꯩꯁꯤꯡꯅ ꯂꯩꯔꯝꯕ ꯃꯐꯝꯁꯤꯡ ꯀꯨꯀꯤꯁꯤꯡꯅ ꯗꯣꯃꯤꯅꯦꯠ ꯇꯧꯈꯤ ꯍꯧꯖꯤꯛ ꯃꯩꯇꯩ ꯑꯃꯠꯇ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯔꯦ ꯀꯥꯡꯄꯣꯛꯄꯤ ꯑꯃꯗꯤ ꯁꯦꯛꯃꯥꯏ ꯂꯥꯟꯅ ꯆꯠꯄ ꯌꯥꯗ꯭रे ꯀꯨꯀꯤꯅ ꯃꯩꯇꯩꯁꯤꯡ ꯎꯅꯕ ꯌꯥꯗ꯭रे ꯀꯨꯀꯤꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯃꯩꯇꯩ ꯁꯣꯏꯕꯗꯒꯤ ꯆꯪꯂꯨꯔꯕꯗꯤ ꯁꯤꯕ ꯅꯠꯇꯅ ꯑꯇꯩ ꯎꯄꯥꯏ ꯂꯩꯇꯦ ꯇꯝꯄꯥꯛꯀꯤ ꯃꯐꯝ ꯈꯔ ꯅꯠꯇꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯇꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯂꯥꯟ ꯑꯁꯤꯗ ꯂꯩꯉꯥꯛ ꯑꯃꯗꯤ ꯂꯩꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯒꯤ ꯃꯊꯛꯇ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭रे ꯀꯨꯀꯤ MLA 10ꯅ ꯐꯣꯡꯅ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡ ꯁꯧꯒꯠꯇꯨꯅ ꯂꯩꯔꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯈꯪꯖꯤꯟ ꯎꯁꯤꯟꯅꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯅ ꯂꯥꯟ ꯑꯁꯤ ꯀꯩꯗꯧꯉꯩ ꯂꯣꯏꯒꯅꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ ꯂꯥꯟꯁꯤꯗ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯇꯣꯡꯁꯤꯟꯗ꯭ꯔꯕꯗꯤ ꯑꯊꯨꯕꯗ ꯂꯥꯟ ꯑꯁꯤ ꯂꯣꯏꯒꯗ꯭ꯔꯥ ꯈꯜꯂꯤ